Nupa Amana Lupa Crore ama Mei Thadokkhre. Masi yam powerful oiba, inspiring oiba, yam sathina sun nungaiba warini loifau taminase. Apikpa sahar amada Rohit kauba pakhang macha ama lerami. Mahak petrol pump amada Thao Kappa yawe. Adubu mana Thao Kappa gi thabak se tawjaragasu magi manglandi yam chaurumi. Ma ina khunda yade thajaba yum ama sadba yade magi dream car amuba machugi Mercedes Benz ama tongdaba yade tattana khanjarami. Adubu magi manglan sim matau karamna mangphawna hangani haibdi khangjada paukum phangdama nungtigi Thao Kappa gi hingli. Customer singdama momon budi adum nokchei adubu madu mamon singna harawraga nokkhibdi amata nate mapukning di magi karamna sel paigani haibasta kan paukum phangdabana mawakhal wargata leiribani. Nongmadi amuba machugi langtrik langba Mercedes Benz ama petrol pump aduda thausilakhi. Madu ubada Rohit mamit khanglaw lawthuri mihul magi khapchilai khali sidi aina khwai pamjabadunine. Lu hello gentleman amakum tharaga hairi petrol lupa lising ani kada kapiuba. Rohit mamit kupta car aduda yengaga Mercedes magi ko ijaramadi khan bhapki dalan macha masakachai. Mai matawdu ubada gentleman aduna momon no agairi nang khalidu wasu khangya bro. Rohit iya toro khume sir si car saigi dream car ne aishu punsida mai pakpa mi ama oijaningi sigi car sai su nongma thawbu ngamagadi kana sum khanjaba. Gentleman adu wam da ngang da fruit khawdu hunjin khraga madudagi visiting card am puthuraga madu Rohit ta piraga hairi se staigi office ki leifam yawrubani hayeng pung 10 dwaida ngakoi thuro ai nong the business ki maram da takpige nangna da sangna hona bukan ga burgadi nang sunong mudi Mercedes tung bi ai wafam si harmga gentleman asi Thao Kappa Rohit car to the munni yengi ahan budima mathum marang hurumi aduvo thangnaba mikuptadi akiba chingnaba phawjilakhi khala imana mai si scam koramadi kamai tawne mana ai sizna thuoga mang khradi kamai tawba natraga mai du da fail oyoragna kamai tawba ma car to the rui buina mutang yengamaga car to that's been the Thadokkhre matau sumto man magi punsibu hongdokhan biramba yaba magi manglan mangphawnan biramba yaba magi punsigi tangna lakpa khudong chaba do akiba madi chingnabana maram oraga manghanjaki. Chahi ahungi matung Rohit ngasisu petrol pump aduda Thao Kappa muk yauri ahung amata leiti magi punsi hana giduni. Nongma mana khwai pamjaba amuba machugi Mercedes tu amasu thawjilakhi. Handakdi thainagi gentleman aduna de kumthrisi atopa anoba gentleman ni mahaktu magi lenga oina su tawe punsida mai pakgi masik mangal mating leina fudukna oi haide petrol policing ani gida kapsiwa. Rohit thainai matawdugu ma car duda sangtrik yengalai mana bhap macha sagachaki toringi nupa aduna gentleman aduna marak phathachilai adum ningsing bidibra ngasdagi chahi ahungi mamangda sigi mafam simaktada nupa amana nangonda visiting card ama pirakhibido Rohit swai higlawi ningsing zari madu adumna karamna khangbiribano. Gentleman aduna mamon noga maramdi matumduda isu sigi petrol pump masda cleaner amoina thabak tawri namittuda nabani na sanaba warido aishu taki nupadu satkrakana nangna that's been the thadramba card to madoina khunki wasit tabd Rohit mafamduda mara tarabgum phamjilabgum leikhi. Gentleman aduna makha chathre ai nupadu call tawki manakta chatlaga sunakhi business ama mato karamna hodokani mana ingona nimthina takpirakhi aishu angamba yam kanna honakhi ngasidi Mercedes se ai ishana lejavani adum matamda magi wadu amutang try to biramagadi faramgadavani wafam si harmgunu pasi juro Thao Kappa tangna lakpa khudong chaba anirak halakande mitkup ama khaknasu frep ama khaknasu aikhoigi punsi honghanba ngame oithoi aikhoi ayambana punsida maithiribasi khudong chaba lakpa watpagi nate akiba amadi chingnabana maram oraga maithi hanbana anambane ai haiba yaroida masi aina toru yaroida
ꯑꯀꯤꯕ ꯆꯤꯡꯅꯕ ꯃꯣꯏꯁꯤꯅꯅꯤ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯟꯕꯨ ꯍꯨꯔꯥꯜꯂꯤꯕꯁꯤ ꯍꯦꯛ ꯍꯦꯛ ꯃꯪꯐꯥꯎꯅꯍꯟꯗ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯄꯨꯟꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯛꯄꯗ ꯍꯥꯟꯅ ꯍꯦꯛꯇ ꯆꯤꯡꯅꯒꯅꯨ ꯃꯗꯨ ꯚꯥꯞ ꯇꯥꯅꯕ ꯍꯣꯠꯅꯧ ꯊꯤꯖꯤꯜꯂꯨ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧ ꯃꯗꯨꯗ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯒꯤ ꯑꯣꯏꯊꯣꯛꯄ ꯁꯣꯏꯗꯅ ꯋꯥꯡꯈꯠꯍꯜꯂꯛꯀꯅꯤ Admission often Deep-Sea Guidance Wangjingna English Sankhona Ngangnba Satrasingdama English Grammar amadi Spoken English ki akhanaba course ama puduna laksari tha ahum chathajagdaba special course ase lakliba September tang 10 dagi hawjagani limited sitni satra 30 dagi hena lawzaroi offline amadi online classes animaki kudong jab su pizari hawjiki matamde English lon khangba hypesna thabak inkhang tanarbdo ijabda nata chalu mafam singsu yumgum phawhan bangam libani maramsna dum English mapung phana ngang bangam hawnabagi kudong jaba si lobi ho akupa marul gidamog screen da hapsari numbers data ngasimok pau phobira o